ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯇꯃꯛ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯣ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯅ ꯁꯅꯝꯕ ꯀꯧꯔꯝꯃꯤ꯫ ꯁꯅꯝꯕ ꯌꯥꯝꯅ ꯇꯟꯕ, ꯁꯨꯅꯤꯡꯗꯕ, ꯇꯨꯝꯃꯒ ꯆꯥꯔꯒꯇ ꯂꯩꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝ ꯐꯥꯎꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯥꯌꯣꯛꯅꯔꯤꯕꯗꯣ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯆꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯒ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯒ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯊꯥꯔꯣꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯊꯥꯔꯣꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯃꯁꯤꯒꯤ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯑꯃꯨꯛꯇ ꯈꯣꯛꯀꯦꯔꯥ? ꯃꯁꯤ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯏꯃꯥꯗꯤ ꯆꯥꯛ ꯊꯣꯡꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯂꯅꯤ, ꯀꯩꯊꯦꯜ ꯀꯥꯕꯁꯨ ꯊꯦꯡꯂꯅꯤꯗꯣ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯝꯕꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯑꯩꯍꯥꯛ ꯏꯃꯥꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡꯗꯣ ꯁꯨꯒꯗꯕꯒꯤ ꯃꯄꯥꯜꯗ ꯌꯥꯜꯂꯒ ꯊꯅꯝꯕꯅꯤ꯫ ꯃꯗꯨ ꯁꯨꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯦꯠꯅꯕ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯒꯗꯤ ꯐꯤꯁꯤꯡꯁꯦ ꯀꯪꯗꯕ ꯇꯥꯔꯦ." ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯊꯥꯔꯣ ꯉꯛꯅ ꯈꯨꯝꯃꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯍꯥꯛꯀꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡꯗꯨꯗꯤ ꯏꯃꯥꯅ ꯉꯔꯥꯡ ꯁꯨꯈ꯭ꯔꯕꯗꯥꯏꯅꯦ." ꯁꯅꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯕꯨꯛ ꯄꯥꯏꯔꯒ ꯅꯥꯁꯤꯟꯅꯕ ꯁꯥꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯥꯔꯣ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯅꯁꯥ ꯉꯝꯗ꯭ꯔꯒꯗꯤ ꯏꯃꯥ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ, ꯅꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯔꯣ ꯆꯥꯛꯈꯨꯝ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛꯇꯒꯤ ꯂꯩꯊꯣꯛꯅꯕꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯅꯤ, ꯁꯅꯝꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯝꯄꯥꯛꯇ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯨꯔꯦꯜꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯁꯥꯟꯅꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯅꯈꯣꯏꯕꯨ ꯅꯁꯥ ꯇꯦꯛꯈꯠꯅꯕ ꯎꯍꯩꯅ ꯁꯦꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯄꯨꯔꯛꯎ ꯍꯥꯏꯕ꯭ꯔꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯃꯗꯨꯒꯤ ꯑꯆꯥ ꯑꯊꯛꯇꯣ ꯌꯥꯝꯅ ꯄꯥꯝꯖꯩ." ꯁꯅꯝꯕꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦ." ꯑꯉꯥꯡ ꯃꯌꯥꯝꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯄꯨꯔꯦꯜꯒꯤ ꯃꯃꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯁꯥ, ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯁꯦꯝ ꯁꯥꯔꯨꯅꯕ ꯇꯧꯔꯨꯔꯁꯤ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯅꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯃꯀꯣꯛ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯁꯥꯟꯅꯔꯨꯕꯗꯒꯤ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯃꯤꯠꯀꯨꯞ ꯑꯃꯃꯨꯛꯇ ꯌꯨꯝꯗ ꯆꯠꯂꯒ ꯍꯤꯗꯥꯛ ꯆꯥꯔꯨꯈꯤꯒꯦ, ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯅꯝꯕꯒꯤ ꯃꯇꯧꯗꯨꯗ ꯄꯨꯔꯦꯜ ꯁꯥꯎꯅ ꯁꯣꯜꯂꯤ, "ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕꯁꯦ, ꯃꯤꯅ ꯄꯨꯔꯛꯂꯒꯇ ꯆꯥꯕ ꯉꯥꯏꯕ ꯅꯨꯄꯥꯁꯦ, ꯀꯔꯤꯁꯨ ꯂꯩꯇꯕ ꯎꯍꯩ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯟꯕꯒꯤꯕꯨ ꯃꯀꯣꯛ ꯆꯤꯛꯁꯤꯟꯅꯕ ꯁꯥꯔꯤꯌꯦ." ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯥꯎꯕꯗꯨꯗ ꯄꯨꯔꯦꯜꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯐꯅ ꯑꯇꯟꯕ ꯑꯣꯏꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯃꯍꯥꯛꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯈꯤꯅꯤ, ꯃꯇꯝꯗꯨꯗ ꯃꯊꯧ ꯃꯁꯛ ꯈꯪꯂꯛꯄꯁꯨ ꯑꯣꯏꯁꯅꯨ." ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯥꯔꯣꯅ ꯁꯪꯂꯒ ꯁꯅꯝꯕꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯋꯥꯏ ꯇꯩꯊꯣꯛꯄ, ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯕ, ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯀꯛꯄ, ꯁꯪꯒꯣꯝ ꯁꯨꯝꯕ ꯑꯃꯁꯨꯡ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯕꯛ ꯁꯨꯔꯛꯇꯕ ꯁꯅꯝꯕꯗꯣ ꯇꯟꯒ ꯇꯟꯕꯅꯦ, ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯣꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯝꯕ ꯏꯃꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ, ꯂꯧꯕꯨꯛꯂꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯒꯤ ꯏꯃꯥꯁꯦ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯅꯣ!
ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯑꯁꯨꯛ ꯋꯥꯔꯕ ꯊꯕꯛꯁꯤꯡꯁꯤꯕꯨ ꯂꯣꯏꯅꯃꯛ ꯁꯨꯍꯟꯕ ꯉꯝꯃꯦꯃꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯎꯗꯅꯕ ꯎꯖꯥꯎꯁꯤꯒꯤ ꯃꯔꯨꯝꯗ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯖꯥꯎꯗꯨꯗꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯑꯃꯈꯛ ꯊꯨꯗꯦꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯝꯂꯝꯃꯤ, ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯍꯤꯞꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯞꯇꯛꯅ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯆꯥꯔꯒ ꯂꯩꯔꯤꯕ ꯁꯟꯁꯤꯡꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯝꯕꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯁꯟꯒꯤ ꯃꯄꯣꯛꯀꯨꯝ ꯄꯣꯛꯂꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ꯫ ꯃꯈꯣꯏꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯁꯪꯕ ꯅꯥꯄꯤ ꯀꯌꯥ ꯑꯃ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ, ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯆꯥꯔꯒꯇ ꯂꯩ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯍꯅꯨꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯁꯟꯁꯤꯡꯁꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯅꯤꯡꯕ꯭ꯔꯥꯅꯦ? ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯍꯤꯞꯂꯝꯕ ꯁꯅꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯄꯥꯈꯠꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯍꯅꯨꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯁꯨꯗꯕ, ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯧꯕꯨꯛ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯒꯟꯕ ꯍꯅꯨꯕ ꯑꯃꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯁꯅꯝꯕ ꯍꯅꯨꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯑꯗꯨꯗꯤ ꯅꯍꯥꯛꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ, ꯇꯨꯝꯕ ꯆꯥꯕꯇꯃꯛ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯅꯨꯕꯗꯨ ꯅꯣꯛꯂꯒ ꯈꯨꯝꯂꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯑꯣꯟꯅꯔꯦꯀꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ, ꯃꯔꯤꯁꯨ ꯂꯩꯅꯗꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ, ꯑꯗꯨꯅꯅꯦ ꯊꯕꯛꯁꯦ ꯁꯨꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯐꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯌꯥꯝꯅꯁꯨ ꯅꯍꯥ ꯑꯣꯏꯔꯤ, ꯅꯍꯥꯛꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯨꯗꯤ ꯑꯇꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯅꯝꯕꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯑꯇꯟꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯝ ꯂꯦꯟꯕ ꯄꯥꯝꯃꯤ꯫ ꯑꯩ ꯁꯟꯁꯤꯡꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯀꯠꯂꯛꯆꯩ꯫ ꯌꯦꯡꯉꯨ ꯇꯨ, ꯃꯈꯣꯏꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯪꯕ ꯅꯥꯄꯤꯁꯤꯡ ꯆꯥꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯑꯃꯠꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩ꯫ ꯍꯅꯨꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯁꯟꯁꯤꯡꯕꯨ ꯑꯇꯟꯕꯅꯤ, ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕ? ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯅꯍꯥꯛ ꯅꯁꯥꯃꯛ ꯁꯟ ꯑꯣꯜꯂꯒ ꯃꯈꯣꯏꯅ ꯁꯨꯕ ꯊꯕꯛꯁꯤꯡꯗꯣ ꯀꯌꯥꯝ ꯋꯥꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡ ꯌꯦꯡꯖꯧ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯝꯕ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯄꯨ ꯁꯟ ꯑꯣꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯅꯤ, ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯅꯠꯇꯅ꯫ ꯍꯅꯨꯕꯗꯨ ꯁꯅꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯃꯛ ꯅꯍꯥꯛ ꯁꯟ ꯑꯣꯜꯍꯟꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯅꯨꯕꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯁꯅꯝꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯁꯅꯝꯕꯗꯣ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯑꯍꯜ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯁꯅꯝꯕꯗꯣ ꯃꯤꯔꯣꯜ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯁꯟ ꯑꯃꯒꯨꯝꯅ ꯈꯣꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯝꯕ ꯄꯥꯈꯠꯄꯗꯒꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩꯔꯦ꯫ ꯍꯅꯨꯕꯗꯨ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯤꯕꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯗꯣ ꯁꯟꯒꯤ ꯃꯃꯩ, ꯅꯍꯥꯛꯀꯤ ꯅꯃꯩꯅꯤ꯫ ꯁꯅꯝꯕ ꯊꯤꯟꯊꯕ ꯇꯧꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯁꯟꯒꯤ ꯃꯃꯩ ꯄꯥꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯣ ꯃꯁꯤ ꯄꯥꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯡꯗꯨꯁꯨ ꯁꯟꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯁꯅꯝꯕꯗꯣ ꯁꯟ ꯑꯣꯟꯈ꯭ꯔꯦ꯫ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯟ ꯑꯣꯟꯈ꯭ꯔꯕꯗꯨꯗ ꯁꯅꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯍꯅꯨꯕꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ,
ꯍꯥ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯃꯆꯥ ꯃꯁꯤ ꯍꯥꯟꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗꯕꯗꯒꯤ ꯅꯍꯥꯛ ꯁꯟ ꯑꯣꯜꯂꯦꯗꯅ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯗꯨ ꯁꯟ ꯑꯣꯜꯂꯕ ꯁꯅꯝꯕꯕꯨ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯒ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯧꯃꯤ ꯑꯃꯈꯛ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ, ꯅꯍꯥꯛꯀꯤ ꯂꯧꯕꯨꯛꯇꯨꯗ ꯂꯧ ꯈꯣꯏꯅꯕꯒꯤꯗꯃꯛ ꯁꯟ ꯑꯃꯈꯛ ꯄꯥꯝꯕ꯭ꯔꯣ? ꯅꯍꯥꯛꯅ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯟꯁꯦ ꯂꯧꯖꯍꯧꯔꯣ꯫ ꯌꯥꯝꯅ ꯊꯕꯛ ꯐꯕ ꯁꯟ ꯑꯃꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯝꯕ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯔꯝꯃꯤ꯫ "ꯑꯣ, ꯑꯩꯍꯥꯛꯁꯦ ꯂꯧꯃꯤ ꯅꯨꯄꯥꯁꯤꯗ ꯌꯣꯟꯒꯗꯧꯔꯕꯣꯏꯔꯦ." ꯍꯅꯨꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯂꯧꯃꯤ ꯅꯨꯄꯥꯗꯣ ꯍꯔꯥꯎꯅ ꯈꯨꯝꯂꯛꯈꯤ, "ꯏꯄꯥꯒꯨꯝꯂꯕ, ꯑꯩꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯁꯟꯁꯦ ꯁꯣꯏꯗꯅꯃꯛ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯅꯤ." ꯍꯅꯨꯕꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯕꯨꯅꯦ, ꯅꯍꯥꯛꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯍꯥꯛꯀꯤ ꯁꯟꯁꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯇꯜꯂꯛꯄ ꯑꯃꯨꯛꯃꯨꯛ ꯌꯥꯎꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯀꯥꯎꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯗꯣ ꯁꯟꯗꯨꯗ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯕ ꯆꯠꯈ꯭ꯔꯕꯗꯨꯗ ꯁꯅꯝꯕꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯧꯃꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯍꯜꯗꯨꯅ ꯄꯤꯔꯝꯕ ꯁꯟꯁꯦ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯊꯕꯛꯇꯣ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯧꯃꯤ ꯅꯨꯄꯥꯗꯨꯅ ꯁꯟꯗꯨ ꯁꯝꯄꯣꯠ ꯈꯣꯏꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯁꯝꯄꯣꯠ ꯈꯣꯏꯅꯕ ꯁꯟꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯟꯗꯨꯗꯤ ꯃꯤꯅ ꯑꯣꯟꯕ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯁꯅꯝꯕ ꯃꯍꯥꯛꯇꯤ ꯁꯟ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯤꯔꯣꯜ ꯅꯠꯇꯕꯅꯤꯅ ꯂꯧꯃꯤ ꯅꯨꯄꯥꯗꯨꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯧꯃꯤ ꯅꯨꯄꯥꯗꯨ ꯋꯥꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯁ, ꯃꯁꯤꯒꯤ ꯁꯟꯁꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯕ ꯌꯥꯗꯦꯅ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯈꯣꯡꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯂꯤꯕ, ꯊꯕꯛꯇꯤ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯈꯨꯗꯛꯇꯨꯗ ꯁꯟꯗꯣ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯧꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯩ, ꯃꯁꯤꯒꯤ ꯁꯟꯁꯤꯗꯤ ꯌꯥꯝꯅ ꯑꯁꯣꯟꯕ ꯁꯟ ꯑꯣꯏꯔꯝꯕ ꯇꯥꯏꯌꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯃꯇꯧꯁꯦ ꯐꯅꯕꯒꯤꯗꯃꯛ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯧꯃꯤ ꯅꯨꯄꯥꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯁꯅꯝꯕꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯔꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯧꯃꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, "ꯏꯁ, ꯀꯝꯗꯧꯅꯤ? ꯑꯩꯍꯥꯛꯄꯨ ꯂꯧꯃꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕꯗ ꯆꯩꯅ ꯀꯜꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯒ ꯆꯥꯛꯀ ꯄꯤꯖꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯅꯤ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯂꯧꯃꯤ ꯅꯨꯄꯥꯗꯨ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯝꯕ ꯄꯥꯈꯠꯅ ꯈꯟꯖꯩ, "ꯑꯣ, ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛ ꯐꯨꯕꯤꯕ ꯇꯥꯔꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯂꯧꯃꯤ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯁꯟꯗꯨꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯑꯁꯪꯕ ꯅꯥꯄꯤ ꯅꯔꯥꯡ ꯈꯔ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯟ, ꯁꯦ, ꯁꯤꯗ ꯑꯩꯅ ꯊꯥꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯆꯤꯟꯖꯥꯛꯅꯤ꯫ ꯃꯁꯤꯒꯨꯝꯅ ꯍꯥꯎꯕ ꯃꯅꯥ ꯃꯁꯤꯡꯗꯤ ꯐꯪꯂꯔꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯋꯥꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯀꯣꯜꯗ ꯆꯠꯂꯁꯤ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯑꯍꯥꯎꯕ ꯎꯍꯩ ꯈꯔꯁꯨ ꯍꯦꯛꯄꯤꯒꯦ." ꯂꯧꯃꯤꯒꯤ ꯋꯥꯗꯨꯗ ꯁꯅꯝꯕꯗꯣ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯝꯃꯦ꯫ ꯑꯩꯅꯗꯤ ꯂꯧꯃꯤ ꯅꯨꯄꯥꯁꯤꯒꯤ ꯊꯕꯛꯁꯨ ꯐꯖꯅ ꯇꯧꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛꯁꯦ
ꯀꯌꯥꯗ ꯍꯥꯎꯅ ꯄꯤꯖꯔꯤꯕꯅꯣ? ꯂꯧꯕꯨꯛꯁꯤꯗ ꯑꯩꯅ ꯐꯖꯅ ꯊꯕꯛ ꯁꯨꯕꯤꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯃꯍꯥꯛꯅ ꯂꯧꯁꯤꯡꯁꯦ ꯎꯒꯗꯧꯔꯤꯕꯅꯣ? ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯝꯕ ꯃꯍꯥꯛꯀꯤ ꯃꯀꯣꯜꯗꯨꯗ ꯀꯨꯜꯂꯒ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯧꯃꯤ ꯅꯨꯄꯥꯁꯦ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯅꯣ? ꯑꯩꯍꯥꯛꯀꯤꯗꯃꯛ ꯃꯍꯥꯛꯅ ꯁꯦꯜ ꯀꯌꯥ ꯃꯔꯨꯝꯁꯨ ꯇꯤꯡꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯎꯍꯩ ꯋꯥꯍꯩ ꯀꯌꯥꯁꯨ ꯄꯤꯖꯕꯤꯔꯤ, ꯑꯗꯨꯒ ꯑꯩꯍꯥꯛꯄꯨꯁꯨ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤ꯫ ꯑꯩꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯁꯦ ꯅꯤꯡꯊꯤꯅ ꯁꯨꯕꯤꯕ ꯉꯝꯗꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒꯦ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯒꯤꯗꯃꯛ ꯁꯣꯏꯗꯅꯃꯛ ꯂꯃꯟ ꯁꯤꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯝꯕ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯊꯤꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯂꯧꯃꯤ ꯅꯨꯄꯥꯗꯨꯒꯤ ꯂꯧꯕꯨꯛꯇꯣ ꯁꯝꯄꯣꯠ ꯈꯣꯏꯔꯝꯃꯤ꯫ ꯁꯟꯗꯨꯒꯤ ꯍꯣꯠꯅꯕ ꯃꯇꯧꯗꯨꯗ ꯂꯧꯃꯤ ꯅꯨꯄꯥꯗꯣ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯏꯍꯦ, ꯉꯔꯥꯡꯗꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯅꯁꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯊꯕꯛꯁꯦ ꯅꯤꯡꯊꯤꯅ ꯍꯣꯠꯅꯕꯤꯔꯦ꯫ ꯉꯁꯤꯗꯤ ꯂꯧꯕꯨꯛꯁꯤꯡꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯤꯠꯀꯨꯞ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ꯫ ꯍꯦ ꯁꯟ, ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯍꯣꯔꯦꯟꯗꯤ ꯑꯁꯪꯕ ꯍꯅꯧ ꯀꯌꯥ ꯃꯔꯨꯝꯁꯨ ꯄꯤꯖꯅꯤꯗ." ꯂꯧꯃꯤ ꯅꯨꯄꯥꯗꯨꯒꯤ ꯊꯥꯒꯠ ꯋꯥꯍꯩꯗꯨꯗ ꯁꯟꯗꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯕꯛꯇꯨ ꯇꯧꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛꯇꯣ ꯂꯦꯞꯇꯅ ꯑꯁꯨꯝ ꯁꯨꯔꯛꯄꯗꯨꯗ ꯁꯅꯝꯕꯗꯨ ꯊꯕꯛ ꯁꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯗꯣ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯔꯥꯎꯅ ꯊꯕꯛꯁꯤꯡꯗꯨ ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯊꯧꯅꯥ ꯐꯕ, ꯊꯕꯛ ꯁꯨꯕ ꯀꯟꯕ ꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯅꯧ ꯀꯌꯥ ꯃꯔꯨꯝ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯝꯕꯗꯣ ꯃꯍꯥꯛꯀꯤ ꯃꯀꯣꯜꯗꯨꯗ ꯊꯥꯔꯤꯕ ꯆꯔꯨꯗꯨꯗ ꯀꯨꯟꯊꯔꯒ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯑꯣ, ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯦ ꯇꯥꯏꯑꯣꯟꯅꯔꯝꯂꯦ꯫ ꯁꯟꯁꯤꯡꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯇꯟꯕ ꯇꯨꯝꯂꯒ ꯆꯥꯔꯒꯇ ꯂꯩꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯃꯦ꯫ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯦ ꯀꯌꯥꯗ ꯋꯥꯈ꯭ꯔꯕꯅꯣ? ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯊꯕꯛ ꯁꯨꯔꯒ, ꯑꯁꯪꯕ ꯄꯥꯝꯕꯤ ꯈꯔ ꯆꯥꯔꯒ, ꯆꯔꯨ ꯃꯊꯛꯇ ꯀꯨꯜꯂꯒ ꯇꯨꯝꯕ꯫ ꯑꯣ, ꯑꯩꯒꯤ ꯑꯃꯣꯟꯕ ꯐꯃꯨꯡꯗꯨꯗ ꯇꯨꯝꯗꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦꯀꯣ꯫ ꯏꯃꯥꯅ ꯁꯦꯝꯕꯤꯕ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯄꯪꯂꯨꯕꯒꯤ, ꯁꯨꯅꯤꯡꯂꯨꯗꯕꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯁꯨꯛ ꯁꯣꯜꯂꯕ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯁꯟ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯃꯥꯒꯤ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯅꯝꯕꯒꯤ ꯃꯅꯥꯀꯣꯡꯗ ꯁꯟ ꯀꯌꯥ ꯃꯔꯨꯝ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯨꯝꯕ ꯀꯥꯏꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯎꯖꯥꯎꯗꯨꯒꯤ ꯃꯈꯥꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯤꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯂꯧꯕꯨꯛꯇꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯁꯨ ꯀꯔꯤꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯉꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯑꯩꯒꯤ ꯈꯣꯡ, ꯑꯩꯒꯤ ꯈꯨꯠꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡ ꯈꯨꯠꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯄꯥꯜꯂꯝꯕ ꯏꯃꯩꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤ ꯑꯣꯜꯂꯦ꯫ ꯅꯠꯇꯦ, ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯕꯨ ꯑꯩꯒꯤ ꯃꯪ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯇꯧ ꯀꯔꯝꯅ ꯏꯁꯥꯗ ꯊꯣꯛꯈꯤꯕꯒꯨꯝꯅ ꯐꯥꯎꯔꯤꯕꯅꯣ? ꯃꯪꯕꯨ ꯑꯣꯏꯔꯕꯁꯨ ꯐꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯇꯟꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯅꯝꯕ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯃꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯔꯝꯃꯤ꯫ "ꯑꯣ, ꯑꯩꯒꯤ ꯏꯃꯥꯁꯦ ꯋꯥꯔ ꯃꯥꯜꯂꯦ꯫ ꯉꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔꯇ
ꯐꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯑꯃꯣꯟꯕ ꯐꯃꯨꯡꯗꯨꯒꯤ ꯃꯊꯛꯇ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯊꯥꯔꯣ ꯍꯀꯥꯝ ꯂꯥꯎꯅ ꯆꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯅꯥꯜꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯉꯛꯄꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯕꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ ꯏꯃꯥ ꯆꯤꯟꯈꯥ ꯇꯦꯡꯊꯣꯛꯂꯨꯔꯣ ꯑꯗꯨꯒ ꯅꯆꯥꯅ ꯁꯦꯝꯖꯔꯤꯕ ꯑꯆꯥ ꯑꯊꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯃꯆꯥꯅꯨꯄꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗꯨꯗ ꯊꯥꯔꯣ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯑꯁꯦꯡꯕꯃꯛꯀꯤ ꯁꯅꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯦꯝꯕ ꯑꯃꯅ ꯁꯥꯌꯣꯜ ꯇꯧꯗꯨꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯈꯟꯕꯗꯒꯤ ꯑꯩꯍꯥꯛꯄꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯁꯅꯝꯕꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩ ꯑꯁꯦꯡꯕꯃꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯨꯅꯦ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯊꯥꯔꯣꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯍꯣꯡꯂꯛꯂꯤꯕ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯍꯜꯂꯛꯇ꯭ꯔꯤꯕꯗꯤ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯤꯕꯅꯣ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯅꯝꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯉꯔꯥꯡ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯑꯍꯤꯡꯁꯦ ꯇꯨꯝꯅꯤꯡꯃꯟꯈꯤꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯒꯅꯦ ꯏꯃꯥ ꯅꯆꯥ ꯑꯩꯍꯥꯛꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯗꯕ ꯃꯈꯩ ꯇꯨꯝꯂꯒ ꯆꯥꯔꯒ ꯂꯩꯔꯨꯕꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯔꯣꯏ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯊꯕꯛ ꯁꯨꯔꯒꯦ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯑꯗꯨꯒꯅꯦ ꯑꯇꯟꯕ ꯍꯥꯏꯕꯗꯣ ꯏꯁꯥꯁꯤꯗ ꯄꯛꯍꯜꯂꯔꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯊꯥꯔꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯅꯍꯥꯟ ꯃꯈꯩ ꯋꯥꯈꯜ ꯇꯥꯔꯝꯂꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯀꯣꯟꯁꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯁꯅꯝꯕꯗꯣ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯒꯤ ꯑꯋꯥꯕꯗꯁꯨ ꯃꯇꯦꯡ ꯀꯌꯥꯃꯔꯨꯝ ꯄꯥꯡꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯝꯕꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯁꯛ ꯈꯪꯅꯔꯛꯈꯤ ꯄꯨꯝꯅꯃꯛꯁꯤ ꯁꯅꯝꯕꯕꯨ ꯁꯟ ꯑꯣꯏꯅ ꯑꯣꯜꯍꯟꯈꯤꯕ ꯍꯅꯨꯕ ꯑꯗꯨꯅꯁꯨ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯌꯦꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯍꯥꯛꯄꯨ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ